ꯍꯥꯏꯗꯤ ꯑꯋꯥꯕ 25ꯇ ꯑꯋꯥꯕ ꯂꯩꯔꯝꯕꯁꯤꯡꯗꯣ 26ꯅ ꯂꯥꯛꯄꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯖꯥꯅꯣ ꯑꯅꯧꯕꯁꯤꯡꯅ ꯂꯥꯛꯄꯁꯤꯗ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛꯑꯒ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯃꯒ ꯍꯧꯃꯤꯟꯅꯔꯁꯦ ꯍꯥꯏꯅ ꯃꯤꯇꯥꯒꯤ ꯏꯁꯩꯗꯣ ꯑꯗꯨꯝ ꯁꯛꯑꯁꯦ ꯅꯤꯡꯖꯕ ꯃꯥꯡꯉꯅ ꯅꯨꯡꯁꯤꯕ ꯃꯥꯟꯅ ꯏꯅꯥꯛꯇ ꯂꯦꯞꯂꯔꯕꯗ ꯌꯦꯡꯖꯕ ꯅꯠꯇꯅ ꯍꯥꯏ ꯉꯝꯗꯦ ꯋꯥꯍꯩꯁꯦ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ. Somebody who knows how to love you like me. There must be a good reason that you're gone. Every now. Ini ngah wari sinabagi agak Aku je MM Story Collection ni macam kita laksa bane bako. Ado ini gi ming leifam mama di sahi kasur kan tahi biu. Ai ang ai kong kulian dai ne. Ai ming ranjana kawe. Sahi ne kasur berage. Sahi 47 ji. Ado ini gi yum dadi huzi mi kya lagi kan. Ai yum dadi cha sing di lai yebu. Mai gi thabak mafam ta loi lai na bane na. Ai tom da lai ba yawi, ani lai ba yawi. Ado ini na kaithian jida kana ngai yum berage. Sahi kasur berage. Ai sahi 13 manga suri. Ado hai di na hai di mamang dadi lan lagi bane na ko. Mamang di lan tau gitu na. Ado masih dia kena bazar je mi dia suki mati tin bazu je bako. Ado mamang ga handa ka posisi ka kyam khina bage tu hai ni. Anak na yam hele bai. Anak na bai ba. Keno mela tauram dradi ko. Na bhagadam mela ka tau bani na. Anak dam ju wa du mamang sei ga jana na yam. Ado mamang dadi lan lagi bane na smaina koi gi maitai gi oi ba harau kumai ja. Chawna pangthok ko ngom gi de dana. Hoji se lan laite ha ba dia roi lai ri ko ina. Ado haidi hoi handak smaina chawna koi gi leiba miyam de haidi ngasi ja su mati mi je sikna saina bangam dana til le ba. Adda smaina haidi mamang hadak khena ba dagidi nungai ba da kan pau dam bi ba. Sana mong leiba ka de kai no. Tau ri miyam je ayo kai bu la ko du ngarang de ni. Ado lan di lai raga si tongning ba lagi tongning ba miyam to. Adu na. Dai ku ma thong hang dana dum to amai na. Je la ko du de na khar ko thok ni na. De yam ko na. Ado ini kenogi event Emoinu gina mana haidi pamjaba baza miyam da kitang share to biramu haidi maru oina nupi mata jing da Emoinu imana yaning da ba jing je kitang miyam da share to biramu haidi nupi mata amoina khoi ju khang da ba yadra ba lam amani dana adu si kitang share to Emoinu imana pa ma de dai na de wali da siam yaure dana aduna Emoinu imana pa ma di sengna tawbado ai ya lai ba katang katjaba sengna isa su jumai wani sai mau su jumai yam da ba chahi mai la ko se ai gi ngam jaba ga tawbado na be ma jana lo ni ri cha ju lai ri cha ju mun na khalaga seng ba dabak se sibu yan lai ke sakal ado ima Emoinu na pamjaba khwai lage mana pamjaba hai lai jan thai bi ba ai lai ji di mana pam ji gari ai de bang da ko di ma da kaning bani na ai lai don ba puna ma ayam na kale ado khoina sum tajaba da dine ima Emoinu na pamjaba je hai lai da ko sanarai gumba house sanarai je sigumba dai di wara kundo je sigumba en tajai ba ko aduga hai da ju hai di hai na hawba ming gai je si je ima Emoinu na pa me na khoi sum tajai ko hai je ab nei ba hai je ai masa ma maming ji ko ai masa am lai nei bu je adu ai du yam pa me adu ai du ga dai chen kum la no ko na cha ba adu chen kum la di to ai ni ko ji an ji to ai masa lai adu ha ko sa ta ma ya ma ra ado imanas da kaithe ngai yole ja sina imung punai ra kamai tori imanas da pofam ngai yole je haidi si imung punai ra kamai na tau ge ba ukalai da hai da imung puna bra kamai tau ge ba ado ngambra imung ku bude ngambra ai na kam ko de ko apa jaw men bai wa ni ado ini la ko ja ayu pung kya da gila e du ga han na pung kya da le ngasi dingal le am pung amma makai ani do la bole da ja ko da pung mari ado ini sida la ga ne haidi sak sa ba je bazar da gi le ra sa bra kamai ta hotel le sa hotel jana ka sa
ꯑꯗꯣ ꯏꯅꯦꯅꯅꯦ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤꯗꯅꯦ ꯍꯦꯔꯣꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯦꯔꯣꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯀꯩꯒꯤꯅꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯀꯔꯝꯕꯅꯣ ꯈꯪꯗꯦ ꯂꯣꯏ ꯐꯖꯩ ꯑꯗꯣ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗꯅ ꯏꯅꯦꯒꯤ ꯑꯄꯥꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯐꯤꯂꯝꯗ ꯂꯩꯗꯅ ꯒꯣꯀꯨꯜ ꯂꯩ ꯀꯥꯏꯀꯨ ꯂꯩ ꯀꯅꯥꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯗꯣ ꯏꯁꯩ ꯁꯛꯄꯁꯤꯡꯗꯨꯗꯤ ꯀꯅꯥꯅ ꯏꯄꯥꯝ ꯄꯥꯝꯃꯦ ꯏꯁꯩ ꯁꯛꯄꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯍꯥꯏꯔꯒꯗꯤ ꯀꯨꯟꯖꯕꯤꯍꯥꯔꯤ ꯏꯄꯥꯝ ꯄꯥꯝꯃꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯏꯁꯩ ꯅꯨꯡꯁꯤꯕ ꯌꯥꯝ ꯌꯥꯎꯕꯗꯣ ꯑꯗꯣ ꯀꯨꯟꯖꯕꯤꯍꯥꯔꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯉꯪꯕꯤꯔꯝꯃꯨꯕ ꯉꯝꯃꯔꯣꯏ ꯏꯁꯩꯒ ꯏꯁꯩ ꯁꯛꯄ ꯌꯥꯗꯦ ꯐꯣꯟꯁꯦ ꯉꯥ ꯌꯣꯟꯕꯒꯤ ꯌꯥꯝ ꯍꯧꯕ ꯂꯥꯎꯋꯦ ꯍꯥꯏꯕ ꯁꯛꯄ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯕ ꯍꯣꯏ ꯑꯗꯨꯗꯤ ꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯕꯂꯥꯕꯤ ꯃꯉꯥꯡ ꯑꯗꯨꯒ ꯆꯍꯤ 15 ꯁꯨꯔꯦ ꯑꯗꯨꯒ ꯀꯌꯥꯝꯒꯩꯗꯒꯤ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯍꯧꯖꯤꯛ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯕꯤꯔꯤꯒꯦ 10 ꯀꯥꯗꯣꯏꯕ ꯀꯩ ꯁ꯭ꯀꯨꯜ ꯇꯝꯃꯤꯅꯣ ꯄ꯭ꯔꯦꯃꯤꯌꯔꯗ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯈꯪꯅꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯁꯛ ꯐꯖꯔꯒ ꯂꯩꯇ꯭ꯔꯤꯁꯦ ꯑꯗꯨꯝ ꯍꯥꯏꯔꯛꯇꯦ ꯍꯥꯏꯗꯤꯀꯣ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯅꯤꯅ ꯍꯣꯏ ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯁꯤꯁꯇꯔꯒꯤꯁꯨ ꯑꯃꯨꯛ ꯂꯥꯛꯆꯒꯅꯤꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜꯁꯤꯁꯨ ꯑꯗꯨꯝ ꯐꯖꯩ ꯑꯣꯟꯂꯥꯏꯟꯗꯒꯤ ꯆꯦꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯕꯖꯥꯔꯗꯒꯤ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇꯦ ꯑꯗꯨꯝ ꯕꯖꯥꯔꯗꯒꯤ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯀꯂꯔꯁꯦ ꯀꯩ ꯀꯂꯔ ꯑꯣꯏꯗꯣꯏꯅꯣ ꯌꯦꯜꯂꯣ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯝ ꯌꯥꯝꯅ ꯃꯥꯏ ꯚꯥꯏꯕ꯭ꯔꯦꯟ ꯀꯂꯔ ꯑꯣꯏꯕꯗꯣ ꯌꯥꯝ ꯂꯥꯏꯠ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯆꯥꯟꯅꯕꯗꯣ ꯑꯗꯨꯒꯤ ꯑꯗꯨꯒꯅꯦ ꯁꯤꯁꯇꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯊꯦꯜꯁꯦ ꯀꯩ ꯃꯊꯦꯜ ꯑꯣꯏꯗꯣꯏꯅꯣ ꯑꯄꯥꯝꯕꯗꯤ ꯂꯩꯇꯦ ꯑꯗꯣ ꯈꯪꯗꯦ ꯑꯄꯥꯝꯕꯗꯤ ꯂꯩꯇꯦ ꯑꯗꯣ ꯁꯤꯁꯇꯔꯒꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯍꯦꯔꯣꯁꯦ ꯁꯤꯗ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯒꯣꯀꯨꯜ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯥꯅ ꯀꯨꯝꯕ ꯐꯤꯂꯝꯗꯣ ꯑꯗꯨꯝ ꯐꯖꯕ ꯑꯗꯣ ꯁꯤꯁꯇꯔꯗ ꯀꯩꯒꯨꯝꯕ ꯒꯣꯀꯨꯜꯁꯤꯅꯅꯦ ꯐꯤꯂꯝ ꯑꯃꯇꯪ ꯀꯨꯝꯃꯤꯟꯅꯁꯤ ꯀ ꯍꯥꯏꯔꯗꯤ ꯀꯩ ꯐꯥꯎꯅꯤ ꯑꯗꯨꯝ ꯍꯔꯥꯎꯅꯤ ꯑꯗꯨꯗꯤ ꯀꯨꯝꯕ ꯌꯥꯒꯗ꯭ꯔꯕ ꯈꯪꯗꯦ ꯆꯍꯤꯗꯣ ꯑꯗꯣ ꯌꯥꯅꯤ ꯑꯗꯨꯝ ꯁꯤꯁꯇꯔ ꯑꯗꯣ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯦ ꯀꯣꯏꯕ ꯆꯠꯄꯤꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯆꯠꯂꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯌꯥꯗꯕ ꯆꯠꯄꯗꯣ ꯌꯥꯝ ꯂꯥꯡꯕꯗꯣ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯁꯦ ꯉꯁꯤ ꯏꯃꯣꯏꯅꯨ ꯄꯥꯡꯊꯣꯛꯇꯣꯏꯔꯥ ꯄꯥꯡꯊꯣꯛꯇꯣꯏꯅꯦ ꯑꯗꯣ ꯁꯤꯁꯇꯔ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄꯤꯔꯣ ꯁꯤꯗ ꯑꯗꯣ ꯁꯤꯁꯇꯔ ꯕꯥꯏ ꯕꯥꯏꯒ ꯏꯃꯣꯏꯅꯨꯒ ꯁꯨꯃꯥꯏꯅ ꯄꯨꯟꯕꯁꯦ ꯁꯤꯗ ꯀꯩ ꯈꯟꯕꯤꯕ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ ꯀꯩꯁꯨ ꯑꯗꯣ ꯀꯥꯏꯗꯦꯕ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔ ꯍꯥꯏꯗꯤ ꯏꯃꯣꯏꯅꯨꯒꯤꯅꯦ ꯃꯔꯝꯗ ꯈꯤꯇꯪ ꯈꯪꯉꯗꯤ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨꯅꯦ ꯏꯃꯣꯏꯅꯨꯅ ꯈꯪꯗꯦ ꯍꯥꯏꯗꯤ ꯏꯃꯣꯏꯅꯨꯁꯦ ꯀꯩ ꯅꯨꯃꯤꯠ ꯋꯥꯛꯆꯤꯡꯒꯤ ꯀꯌꯥꯅꯤ ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯄ ꯈꯪꯕꯤꯕ꯭ꯔꯥ ꯈꯪꯗꯦ ꯋꯥꯛꯆꯤꯡꯒꯤ 12ꯅꯤ ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯁꯤꯁꯦ ꯈꯤꯇꯪ ꯈꯪꯖꯟꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯁꯤꯁꯇꯔꯁꯨ ꯍꯌꯦꯡ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯛꯇꯣꯏꯅꯤꯗꯅ ꯑꯗ ꯃꯇꯝꯗꯨꯗ ꯈꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯅꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯇꯦꯂꯦꯟꯁꯦ ꯀꯩ ꯂꯩꯕꯤꯕꯒꯦ ꯑꯩ ꯍꯥꯏꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯇꯦꯂꯦꯟꯇꯤ ꯂꯩꯇꯦ ꯏꯁꯩ ꯁꯛꯄꯗꯤ ꯍꯩꯕꯤꯕ꯭ꯔꯥ ꯀꯩꯁꯨ ꯌꯥꯝꯅ ꯍꯩꯇꯦ ꯍꯩꯇ꯭ꯔꯒꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯔꯝꯃꯨꯅꯦ ꯀꯩ ꯁꯣꯡ ꯏꯪꯂꯤꯁ ꯑꯣꯏꯔꯁꯨ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯔꯝꯃꯨ ꯉꯥꯏꯈꯣꯀꯣ ꯃꯌꯥꯝ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯂꯥꯟꯒꯁꯦ ꯂꯣꯏꯅ ꯐꯈꯤꯕ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕ ꯑꯇꯩ ꯍꯦꯟꯅ ꯀꯔꯤꯝ ꯊꯦꯡꯛ ꯌꯨ ꯌꯥꯔꯕ ꯌꯥꯔꯦ I just saw you lying next to somebody who knows how to love you like me. There must be a good reason that you're gone. Every now and then I think you might want me to come stop at your door, but I'm just too afraid that I'll be wrong. Don't wanna know if you look into your eyes, holding on to you so tight, the way I did before.
I overdosed and know your love was a game. Now I can get you out of my brain. Oh, it's just the same. Thank you. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯁꯤꯁꯇꯔ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯑꯅꯧꯕ ꯆꯍꯤꯁꯦ ꯍꯌꯦꯡꯗꯒꯤꯗꯤ ꯍꯧꯔꯗꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯕꯥꯏ ꯕꯥꯏ ꯍꯥꯏꯗꯤ 2025ꯁꯦ ꯂꯣꯏꯗꯣꯔꯦꯗꯅ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯁꯤꯁꯇꯔꯅ ꯀꯩ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕꯒꯦ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛꯑꯒ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯃꯒ ꯍꯧꯃꯤꯟꯅꯔꯁꯦ ꯍꯥꯏꯅ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔꯒꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏꯅ ꯅ꯭ꯌꯨ ꯏꯌꯔꯅ ꯂꯥꯛꯄꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯁꯦ MM ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯤꯡ ꯏꯔꯨꯡꯕꯝ ꯄꯨꯁꯄꯥ ꯏꯔꯤꯜꯕꯨꯡ ꯆꯥꯍꯜꯗꯩꯅꯦꯕꯀꯣ ꯆꯍꯤ 19 ꯁꯨꯔꯦ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯍꯧꯖꯤꯛ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯕꯤꯗꯣꯏꯔꯥ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯕꯤꯔꯤꯒꯦ 3rd semester ꯀꯥꯏꯅꯤ ꯀꯩ ꯀꯣꯂꯦꯖꯇ ꯀꯥꯕꯤꯔꯤꯒꯦ ꯁ꯭ꯇꯦꯟꯗꯔ ꯀꯣꯂꯦꯖꯇ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯉꯁꯤ ꯕꯖꯥꯔꯁꯤꯗ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄꯤꯔꯤꯔꯣ ꯑꯗꯣ ꯕꯥꯏ ꯕꯥꯏꯒ ꯁꯨꯃꯥꯏꯅ ꯏꯃꯣꯏꯅꯨꯒ ꯄꯨꯂꯞ ꯐꯪꯖꯟꯅꯕꯁꯦ ꯁꯤꯁꯇꯔꯒꯤ ꯋꯥꯈꯜꯗ ꯀꯩ ꯈꯟꯕꯤꯕꯒꯦ ꯀꯩ ꯈꯟꯗꯣꯏꯅꯣ ꯑꯗꯨ ꯅꯨꯃꯤꯠ ꯇꯥꯕꯗ ꯇꯥꯁꯜꯂꯛꯄꯅꯤꯅ ꯀꯩꯝ ꯈꯟꯗꯦꯗ ꯑꯗꯣ ꯁꯤꯁꯇꯔ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ ꯂꯥꯟ ꯂꯩꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯏꯅꯦ ꯁꯣꯝꯗ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯌꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯃꯥꯡꯗꯗꯤ ꯂꯥꯟꯁꯦ ꯂꯩꯈꯤꯕꯅꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕꯀꯣ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄꯁꯦ ꯎꯖꯗꯦꯕꯀꯣ ꯍꯟꯗꯛꯁꯤꯗꯗꯤ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄꯒꯤ ꯃꯃꯤꯁꯦ ꯈꯔ ꯇꯥꯖꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯑꯍꯣꯡꯕ ꯈꯤꯇꯪ ꯂꯥꯛꯄꯁꯦ ꯁꯤꯗ ꯁꯤꯁꯇꯔꯒꯤ ꯋꯥꯈꯜꯗ ꯀꯩ ꯈꯟꯕꯤꯕꯒꯦ ꯀꯩꯝꯇ ꯈꯟꯗꯦꯗ ꯑꯗꯨꯝ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯑꯁꯦꯡꯕꯩꯅ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯂꯩꯇꯦꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤꯁꯇꯔꯁꯦ ꯌꯦꯡꯕꯗ ꯁꯛꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯂꯩꯇꯦ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯑꯦꯛꯁ ꯕꯣꯏ ꯐ꯭ꯔꯦꯟꯒꯨꯝꯕꯗꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯛ ꯌꯥꯝ ꯐꯖꯔ ꯊꯝꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯂꯥꯏꯔꯤꯛ ꯇꯝꯃꯤꯌꯦ ꯍꯣꯏ ꯂꯥꯏꯔꯤꯛꯇ ꯍꯥꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯔꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜꯁꯦ ꯌꯥꯝ ꯐꯖꯩ ꯕꯖꯥꯔꯗꯩ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯟꯂꯥꯏꯟꯗꯩ ꯆꯦꯜꯂ ꯂꯩꯕ꯭ꯔꯥ ꯕꯖꯥꯔꯗꯩꯅꯤ ꯑꯗꯣ ꯄ꯭ꯔꯥꯏꯁꯇꯤ ꯀꯌꯥ ꯀꯌꯥ ꯄꯤꯒꯦ ꯀꯥꯎꯈ꯭ꯔꯦꯗ ꯀꯥꯎꯈ꯭ꯔꯦ ꯀꯨꯏꯔꯕꯅꯦ ꯑꯗꯣ ꯀꯨꯏꯈ꯭ꯔꯦꯗ ꯁꯤꯁꯇꯔꯁꯦ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯨꯝꯕꯗꯤ ꯄꯥꯏꯕꯤꯕ꯭ꯔꯥ ꯄꯥꯏꯔꯝꯃꯦ ꯂꯣꯏ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯁꯨꯝ ꯑꯦꯛꯖꯥꯝ ꯀꯨꯏꯔꯛꯇ꯭ꯔꯕ ꯑꯗꯨꯒꯤ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯒꯦꯝꯒꯨꯝꯕꯗꯤ ꯁꯥꯟꯅꯕꯤꯕ꯭ꯔꯥ ꯁꯥꯟꯅꯗꯦ ꯑꯗꯣ ꯁꯤꯁꯇꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯀꯂꯔꯁꯦ ꯀꯩ ꯀꯂꯔ ꯑꯣꯏꯗꯣꯏꯅꯣ ꯋꯥꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯣ ꯁꯤꯁꯇꯔꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯅꯨꯄꯥꯁꯦ ꯀꯔꯝꯕ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯂꯩꯗꯅ ꯁꯤꯁꯇꯔꯒꯤ ꯋꯥꯈꯜꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯃꯥꯒꯤ ꯆꯦꯜꯍꯟꯅꯤꯡꯕ ꯒꯨꯟ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯝꯕ ꯑꯣꯏꯗꯣꯏꯕ ꯍꯣꯠꯅꯕ ꯀꯟꯕ ꯃꯤ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯗꯨ ꯑꯗꯨꯒ ꯁꯤꯁꯇꯔꯅꯅꯦ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯍꯦꯔꯣꯁꯦ ꯁꯤꯗ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯂꯣꯏꯅ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯣ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗꯅ ꯑꯗꯨ ꯍꯥꯏꯕ ꯂꯩꯇꯦꯗ ꯂꯣꯏ ꯆꯞ ꯃꯥꯟꯅ ꯍꯣꯠꯅꯩ ꯉꯥꯛꯇꯅꯦ ꯆꯞ ꯃꯥꯟꯅ ꯂꯣꯏ ꯌꯦꯡꯉꯦ ꯍꯣꯏ ꯑꯗꯨꯒ ꯁꯤꯁꯇꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯦꯟꯖꯥꯡꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯧꯒ꯭ꯔꯤ ꯁꯧꯒ꯭ꯔꯤ ꯀꯩꯒꯤꯅꯣ ꯁꯧꯒ꯭ꯔꯤꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯝ ꯆꯝꯅ ꯍꯥꯎꯋꯦ ꯈꯪꯗꯦ ꯍꯣꯏ ꯁꯤꯁꯇꯔꯁꯦ ꯆꯝꯅ ꯆꯥꯕꯒꯤꯅꯤꯀꯣ ꯁꯛ ꯐꯖꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯆꯝꯅ ꯆꯥꯕꯤꯌꯨ ꯁꯛ ꯐꯖꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯁꯇꯔꯗꯧꯅꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯇꯦꯂꯦꯟꯁꯦ ꯀꯩ ꯂꯩꯕꯤꯒꯦ ꯈꯪꯗ꯭ꯔꯦꯗ ꯄꯪꯌꯥꯟ ꯌꯥꯟꯁꯟꯅꯦ ꯏꯁꯩ ꯁꯛꯄꯒꯨꯝꯕꯗꯤ ꯍꯩꯕꯤꯕ꯭ꯔꯥꯕ ꯍꯩꯇꯦꯗ ꯀꯩꯒꯤ ꯍꯩꯇ꯭ꯔꯤꯅꯣ ꯍꯥꯏꯗꯤ ꯁꯛ ꯐꯖꯔꯕꯅꯤꯅ ꯏꯁꯩ ꯁꯛꯄꯁꯨ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ ꯍꯩꯇꯦ ꯍꯩꯕꯅꯦ ꯍꯥꯏꯁꯤꯗꯤ ꯅꯣꯏ ꯏꯅꯥꯎꯄꯥꯅ ꯍꯩꯇꯦꯗ ꯍꯥꯏꯐꯦꯠꯇꯪ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯔꯝꯃꯨꯅꯦ ꯌꯥꯅꯤ ꯑꯩꯒ ꯑꯗꯨꯝ ꯉꯪꯃꯤꯟꯅꯁꯦꯁꯨ ꯌꯥꯅꯦꯕꯀꯣ ꯍꯥꯏꯐꯦꯠꯇꯪ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯔꯝꯃꯨ ꯏꯅꯥꯎꯄꯥ ꯍꯣꯏꯅꯁꯨ ꯏꯅꯥꯎꯄꯤ ꯍꯣꯏꯅꯁꯨ ꯍꯩꯔꯝꯒꯅꯤꯕ ꯊꯥꯖꯩꯌꯦꯕꯀꯣ ꯑꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯔꯝꯃꯣꯕ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯅ ꯂꯥꯛꯄꯁꯤꯗꯅꯦ ꯃꯌꯥꯝꯗ ꯀꯩ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕꯒꯦ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯂꯥꯟꯒꯁꯦ ꯂꯣꯏ ꯐꯈꯤꯕ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕ ꯑꯇꯩ ꯀꯩꯝ ꯊꯦꯡꯛ ꯌꯨ ꯍꯥꯏꯅꯤꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯁꯇꯔꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯖꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯆꯍꯤ 18 ꯁꯨꯔꯦꯕ ꯃꯤꯡ ꯆꯤꯡꯍꯤꯉꯥꯝꯕꯤ ꯀꯧꯋꯦ ꯀꯣꯡꯄꯥꯜ ꯈꯥꯏꯗꯦꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯉꯁꯤ ꯕꯖꯥꯔꯁꯤꯗ ꯀꯩ ꯂꯩꯕ ꯂꯥꯛꯄꯤꯕꯅꯣ ꯑꯩꯈꯣꯏ ꯃꯥꯒ ꯂꯥꯛꯏ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯏ ꯉꯁꯤꯁꯦ ꯏꯃꯣꯏꯅꯨ ꯄꯥꯡꯊꯣꯛꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔ ꯏꯃꯣꯏꯅꯨꯒꯅꯦ ꯍꯥꯏꯗꯤ ꯕꯥꯏ ꯕꯥꯏꯒ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕꯁꯦ ꯁꯤꯁꯇꯔꯒꯤ ꯋꯥꯈꯜꯗ ꯀꯩ ꯈꯟꯕꯤꯕꯒꯦ ꯀꯩ ꯈꯜꯂꯦ ꯍꯥꯏꯗꯣꯏꯅꯣ ꯈꯟꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯣ ꯁꯤꯁꯇꯔ ꯍꯥꯏꯗꯤꯀꯣ ꯆꯍꯤꯁꯨ ꯉꯁꯤꯅ ꯂꯣꯏꯔꯦꯀꯣ 2025ꯁꯦ 26 ꯑꯅꯧꯕꯁꯨ ꯂꯥꯛꯇꯣꯔꯦ ꯑꯗꯣ 2025ꯁꯤꯗ ꯁꯤꯁꯇꯔꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯩꯔꯝꯒꯅꯤꯗꯅ ꯑꯗꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨꯕ
ꯋꯥꯕ ꯍꯥꯏꯔꯗꯤ ꯌꯥꯎꯁꯪ ꯌꯥꯎꯗꯕꯤ ꯑꯦꯛꯖꯥꯝ ꯊꯥꯗꯣꯏꯅꯦꯕ ꯑꯗꯨ ꯑꯗꯣ ꯅꯠꯇꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ 2025ꯁꯦ ꯁꯤꯗ ꯑꯋꯥꯒꯦꯕ ꯅꯨꯡꯉꯥꯏꯒꯦ 25ꯇ ꯋꯥꯈꯤꯕ ꯍꯥꯏꯁꯦ ꯊꯣꯏꯗꯣꯛꯅ ꯋꯥꯕ ꯊꯦꯡꯅꯗꯦ ꯑꯗꯣ 26ꯇꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯍꯦꯟꯅ ꯑꯣꯏꯔꯒꯦꯅ ꯈꯜꯂꯦ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯁꯛꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯈꯪꯅꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯍꯥꯏꯗꯤ ꯁꯤꯁꯇꯔ ꯁꯛ ꯐꯖꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯍꯥꯏꯗꯤ ꯑꯦꯛꯁ ꯕꯣꯏ ꯐ꯭ꯔꯦꯟꯒꯨꯝꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯣ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯃꯥꯁꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯈ꯭ꯔꯕ ꯊꯤꯗ꯭ꯔꯤꯕ ꯊꯤꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯊꯤꯗ꯭ꯔꯤꯁꯦ ꯑꯗꯨꯝ ꯅꯍꯥ ꯑꯣꯏꯔꯤꯌꯦ ꯑꯗꯣ ꯍꯥꯏꯗꯤꯀꯣ ꯀꯩꯒꯨꯝꯕ ꯁꯤꯁꯇꯔꯒꯤ ꯍꯥꯟꯅꯒꯤ ꯑꯦꯛꯁ ꯕꯣꯏ ꯐ꯭ꯔꯦꯟꯁꯦ ꯁꯤꯁꯤꯅ ꯀꯩꯒꯨꯝꯕ ꯁꯤꯁꯇꯔꯗ ꯍꯟꯖꯟꯅꯁꯤꯒ ꯍꯥꯏꯔꯗꯤ ꯀꯩ ꯌꯥꯎꯒꯦ ꯌꯥꯔꯣꯏ ꯀꯩ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩ ꯑꯃ ꯈꯪꯅꯕ ꯂꯩꯖꯕꯒꯤ ꯑꯣ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯀꯂꯔꯁꯦ ꯀꯩ ꯀꯂꯔ ꯑꯣꯏꯗꯣꯏꯅꯣ ꯔꯦꯠ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯔꯦꯠꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯑꯗꯨꯒꯤ ꯁꯤꯁꯇꯔꯒ ꯑꯩꯒ ꯀꯂꯔꯁꯦ ꯆꯞ ꯃꯥꯟꯅꯩꯀꯣ ꯄꯥꯝꯕꯗ ꯍꯣꯏ ꯍꯥꯏꯗꯤ ꯔꯦꯠꯁꯤꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯣꯏ ꯉꯥꯟꯊꯣꯛꯑꯒ ꯇꯣꯉꯥꯟꯅ ꯍꯥꯏꯗꯤ ꯃꯤꯁꯨ ꯑꯗꯨꯝ ꯀꯨꯆꯨꯁꯦ ꯉꯧꯊꯣꯛꯏꯗꯅ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯁꯇꯔꯒꯤ ꯗ꯭ꯔꯦꯁꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯀꯗꯥꯏꯗꯒꯤ ꯂꯩꯕꯤꯕꯒꯦ ꯑꯩꯈꯣꯏ ꯃꯥꯅ ꯂꯩꯕꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯄꯤꯕꯤꯔꯛꯄ ꯃꯥꯅ ꯑꯥꯗ ꯂꯩꯕꯗ ꯂꯩꯔ ꯄꯤꯕꯤꯔꯛꯄ ꯑꯗꯣ ꯁꯤꯁꯇꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯦꯟꯖꯥꯡꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯀꯥꯡꯁꯣꯏ ꯏꯔꯣꯝꯕꯁꯨ ꯄꯥꯝꯃꯦ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯍꯦꯔꯣꯁꯦ ꯀꯅꯥꯅꯣ ꯁꯤ ꯂꯩꯕ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯥꯁꯦ ꯃꯥꯁꯦ ꯑꯦꯛ ꯇꯧꯕꯗ ꯌꯥꯝꯅ ꯐꯖꯕ ꯈꯪꯗꯦ ꯍꯦꯛ ꯎꯕꯗ ꯑꯗꯨꯝ ꯅꯨꯄꯥꯁꯨ ꯃꯥꯜꯂꯒꯀꯣ ꯃꯥꯁꯦ ꯌꯥꯝꯁꯨ ꯍꯩꯌꯦꯕ ꯃꯥ ꯌꯥꯝ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯌꯦ ꯑꯗꯨꯒꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯁꯤꯁꯇꯔꯁꯤꯗꯅꯦ ꯈꯪꯍꯧꯗꯅ ꯁꯤ ꯂꯩꯕꯁꯤꯅ ꯁꯤꯁꯇꯔꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒꯀꯣ ꯐꯤꯂꯝ ꯑꯃꯇꯪ ꯀꯨꯝꯃꯤꯟꯅꯁꯤ ꯑꯦꯜꯕꯝ ꯑꯃꯇꯪ ꯀꯨꯝꯃꯤꯟꯅꯁꯤꯒ ꯍꯥꯏꯔꯗꯤ ꯁꯤꯁꯇꯔꯒꯤ ꯋꯥꯈꯜꯁꯤꯗ ꯀꯩ ꯈꯟꯕꯤꯅꯤ ꯑꯩ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯃꯃꯥ ꯍꯣꯏꯅ ꯌꯥꯕ ꯌꯥꯗꯕꯒꯤ ꯃꯇꯨꯡ ꯏꯜꯂꯦꯅ ꯑꯗꯨꯒꯤ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯇꯦꯂꯦꯟꯁꯦ ꯀꯩ ꯂꯩꯕꯤꯕ ꯌꯥꯏ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯄ ꯍꯩꯌꯦ ꯏꯁꯩꯒꯨꯝꯕ ꯁꯛꯄꯗꯤ ꯍꯩꯕꯤꯗꯕ꯭ꯔꯥ ꯍꯩꯇꯦ ꯑꯗꯨꯗꯤ ꯑꯗꯣ ꯁꯤꯁꯇꯔ ꯑꯅꯧꯕ ꯆꯍꯤꯁꯨ ꯂꯥꯛꯇꯣꯔꯦꯀꯣ ꯑꯗꯣ ꯑꯅꯧꯕ ꯆꯍꯤ ꯍꯥꯏꯗꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯗ ꯀꯩ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕꯒꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯋꯥꯕ 25ꯇ ꯑꯋꯥꯕ ꯂꯩꯔꯝꯕꯁꯤꯡꯗꯣ 26ꯅ ꯂꯥꯛꯄꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯁꯅꯣ ꯍꯦ ꯁꯤꯁꯇꯔꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕꯤꯔꯣ ꯉꯁꯤ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠꯁꯤꯁꯨ ꯁꯤꯁꯇꯔꯅ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯕ ꯑꯣꯏꯕꯤꯔꯣ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯃꯤꯡꯁꯦ ꯉꯥꯟꯊꯣꯏꯂꯩꯃ ꯀꯧꯋꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯅ ꯂꯤꯂꯣꯡ ꯆꯥꯖꯤꯡꯗꯒꯤꯅꯦ ꯑꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯆꯍꯤꯗꯤ 30 ꯑꯗꯨꯃꯥꯏꯅ ꯁꯨꯔꯛꯑꯦ ꯑꯩꯈꯣꯏ ꯂꯦꯡꯒꯥꯅꯤꯀꯣ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯍꯧꯖꯤꯛ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯀꯩ ꯇꯧꯕꯤꯔꯤꯒꯦ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯊꯕꯛ ꯑꯃ ꯄꯨꯔꯦꯕ ꯀꯩ ꯊꯕꯛ ꯄꯨꯕꯤꯔꯤꯅꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯦ ꯍꯣꯏ ꯌꯥꯝ ꯐꯩꯌꯦ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯁꯛꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯁꯤꯁꯇꯔꯒꯤ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯦꯟꯖꯥꯡꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯄꯥꯝꯖꯕ ꯌꯦꯟꯁꯥꯡꯁꯦ ꯊꯔꯣꯏ ꯊꯣꯡꯕ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯊꯔꯣꯏꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦ ꯈꯪꯗꯦ ꯑꯗꯣ ꯊꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯨꯛꯕꯥꯡ ꯀꯥꯡꯕꯨꯁꯦ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯁꯤꯁꯇꯔꯗ ꯂꯥꯛꯑꯒꯀꯣ ꯊꯔꯣꯏ ꯊꯣꯡꯕꯗ ꯆꯦꯂꯦꯟꯖ ꯑꯝꯇꯪ ꯇꯧꯃꯤꯟꯅꯁꯤꯒ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯥꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯊꯔꯣꯏ ꯊꯣꯡꯕꯗꯤ ꯍꯣꯏ ꯑꯗꯨꯒ ꯁꯤꯁꯇꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯀꯂꯔꯁꯦ ꯀꯩ ꯀꯂꯔ ꯑꯣꯏꯗꯣꯏꯅꯣ ꯀꯂꯔꯁꯤꯔꯣ ꯕ꯭ꯂꯦꯛꯀꯨꯝꯕ ꯋꯥꯏꯠꯀꯨꯝꯕꯁꯦ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯐꯠꯇꯦꯗꯤ ꯍꯥꯏꯌꯦ ꯁꯤ ꯃꯆꯨꯁꯦ ꯑꯗꯣ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯄꯥꯝꯃꯤꯁꯦ ꯈꯪꯗꯦ ꯑꯩꯁꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯆꯥꯅꯩ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯋꯥꯈꯟꯗ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯣ ꯀꯗꯥꯏꯗꯒꯤ ꯂꯩꯕꯤꯒꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯆꯦꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯕꯖꯥꯔꯗꯒꯤ ꯂꯩꯕꯤꯕ꯭ꯔꯥ ꯁꯤꯁꯤꯔꯣ ꯕꯖꯥꯔꯗꯒꯤ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯃꯤꯠ ꯁꯣꯛꯄ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ ꯐꯣꯟꯁꯦ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯕ ꯃꯥꯜꯂꯦꯕ ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯍꯦꯔꯤꯗꯤꯇꯤꯁꯨ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯍꯣꯏ ꯃꯁꯥꯒꯤꯁꯨ ꯁꯣꯛꯆꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯒꯦꯝꯒꯨꯝꯕꯗꯤ ꯁꯥꯟꯅꯕꯤꯕ꯭ꯔꯥ ꯒꯦꯝ ꯁꯥꯟꯅꯕꯗꯤ ꯍꯩꯇꯤꯌꯦ ꯁꯥꯟꯅꯗꯦ ꯍꯥꯏꯗꯤ ꯑꯇꯩ ꯀꯩꯅꯣ ꯐꯦꯁꯕꯨꯛꯀꯨꯝꯕ ꯏꯟꯁꯇꯥꯒꯨꯝꯕꯗꯤ ꯄꯥꯏꯕꯤꯕ꯭ꯔꯥ ꯄꯥꯏ ꯑꯗꯨꯗꯤ ꯑꯗꯣ ꯁꯤꯁꯇꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤꯅꯦ ꯍꯦꯔꯣꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯍꯦꯔꯣꯁꯤꯔꯣ ꯁꯗꯥꯅꯟꯗꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯝ ꯃꯥꯅ ꯇꯧꯊꯣꯔꯛꯄꯁꯦ ꯄꯛꯄꯗꯣ ꯑꯍꯟꯁꯨ ꯑꯉꯥꯡꯁꯨ ꯂꯣꯏꯅꯃꯛ ꯌꯥꯅꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯕꯗꯣ ꯑꯗꯣ ꯑꯗꯨꯝ ꯊꯥꯏꯅꯒꯤ ꯃꯥꯒꯤ ꯐꯤꯂꯝꯒꯨꯝꯕ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯄꯛꯆꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨ ꯑꯣꯏꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯁꯗꯥꯅꯟꯗꯁꯤꯅꯀꯣ ꯁꯤꯁꯇꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯐꯤꯂꯝ ꯑꯝꯇ ꯀꯨꯝꯃꯤꯟꯅꯁꯤ ꯑꯦꯜꯕꯝ ꯑꯝꯇ ꯅꯝꯃꯤꯟꯅꯁꯤ ꯍꯥꯏꯔꯗꯤ ꯀꯩ ꯐꯥꯎꯒꯅꯤ ꯑꯗꯨꯗꯤ ꯀꯨꯝꯃꯣꯏꯌꯦ ꯑꯩꯗꯤ ꯐꯤꯂꯝ ꯅꯝꯕ ꯇꯜꯂꯦ ꯍꯩꯇꯦꯕ ꯑꯦꯛꯇꯤꯡ ꯀꯩꯀꯥ ꯇꯧꯕꯗꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯇꯦꯂꯦꯟꯁꯦ ꯀꯩ ꯂꯩꯕꯤꯒꯦ ꯇꯦꯂꯦꯟꯁꯤꯔꯣ ꯀꯩꯝ ꯂꯩꯇꯦ ꯏꯁꯩꯒꯨꯝꯕ ꯁꯛꯄꯗꯤ ꯈꯔꯗꯤ ꯄꯥꯝꯃꯦ ꯑꯗꯣ ꯏꯁꯩ ꯍꯥꯏꯐꯦꯠꯇꯪ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯌꯨꯅꯦ ꯑꯗꯨꯗꯤ ꯍꯩꯔꯣꯏ ꯏꯀꯥꯏꯖꯩꯌꯦ ꯃꯤ ꯃꯌꯥꯝ ꯏꯕꯥꯅꯤ ꯃꯃꯥꯡꯁꯤꯗ ꯑꯗꯨꯝ ꯁꯛꯃꯤꯟꯅꯁꯦ ꯌꯥꯅꯤ ꯑꯩꯁꯨ ꯍꯩꯇꯦꯕꯀꯣ ꯑꯗꯣ ꯏꯕꯥꯅꯤ ꯑꯗꯨꯝ ꯁꯛꯃꯤꯟꯅꯁꯦ ꯌꯥꯅꯤ
ꯉꯪꯕꯤꯔꯣꯅꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯩ ꯌꯥꯏ ꯑꯗꯨꯝ ꯀꯩꯝ ꯀꯥꯏꯗꯦ ꯁꯤꯁꯇꯔ ꯑꯩꯁꯨ ꯑꯗꯨꯝ ꯉꯪꯖꯔꯛꯀꯦꯕ ꯁꯤꯁꯇꯔ ꯁꯛꯄ ꯃꯇꯨꯡ ꯏꯟꯅ ꯁꯨꯁꯃꯤꯇꯥꯒꯤ ꯏꯁꯩꯗꯣ ꯑꯗꯨꯝ ꯁꯛꯑꯁꯦ ꯌꯥꯏ ꯅꯤꯡꯖꯕ ꯃꯥꯡꯉꯅ ꯅꯨꯡꯁꯤꯕ ꯃꯥꯟꯅ ꯏꯅꯥꯛꯇ ꯂꯦꯞꯂꯔꯕꯗ ꯌꯦꯡꯖꯕ ꯅꯠꯇꯅ ꯍꯥꯏ ꯉꯝꯗꯦ ꯋꯥꯍꯩꯁꯦ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯁꯤꯁꯇꯔ ꯉꯁꯤꯁꯦ ꯕꯥꯏ ꯕꯥꯏꯒ ꯏꯃꯣꯏꯅꯨꯒ ꯄꯨꯂꯞ ꯄꯨꯜꯂꯦꯀꯣ ꯑꯗꯣ ꯀꯩ ꯈꯟꯕꯤꯕꯒꯦ ꯁꯤꯁꯇꯔꯒꯤ ꯋꯥꯈꯜꯁꯤꯗ ꯑꯅꯤꯃꯛ ꯇꯥꯁꯟꯕꯁꯦ ꯑꯃꯔꯣꯝꯗꯗꯤ ꯑꯗꯨꯝ ꯊꯕꯛꯇꯣ ꯑꯃꯨꯛꯇꯪꯗ ꯄꯨꯂꯞ ꯂꯣꯏꯁꯟꯈꯤꯕꯗꯣ ꯐꯩꯌꯦꯕꯀோ ꯑꯗꯣ ꯁꯨm ꯑꯉꯥꯡꯁꯤꯡꯗꯗꯤ ꯁꯨꯇꯤꯗꯣ ꯃꯥꯡꯖꯕꯗꯣ ꯑꯗꯣ ꯁꯤꯁꯇꯔ ꯃꯃꯥꯡꯗꯗꯤ ꯂꯥꯟ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯩꯇꯩꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄꯒꯤ ꯃꯃꯤ ꯇꯥꯕ ꯎꯖꯗꯦꯕꯀꯣ ꯍꯟꯗꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯐꯖꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯖꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯍꯣꯡꯕ ꯂꯥꯛꯄꯁꯦ ꯁꯤꯁꯇꯔꯒꯤ ꯋꯥꯈꯜꯗ ꯀꯩ ꯈꯟꯕꯤꯕꯒꯦ ꯍꯣꯏ ꯁꯨꯃꯥꯏꯅ ꯂꯥꯟꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯂꯣꯏꯕꯃꯛꯇꯤ ꯅꯠꯇ꯭ꯔꯤꯀꯣ ꯍꯥꯏꯕꯗꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯕꯨꯗꯤ ꯇꯥꯏ ꯑꯗꯨ ꯇꯥꯔꯁꯨ ꯏꯁꯣꯔꯒꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯑꯃ ꯂꯩꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯃꯌꯥꯝꯁꯨ ꯍꯥꯏꯕꯗꯤ ꯌꯨꯝ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯏꯚꯦꯟ ꯏꯃꯣꯏꯅꯨꯁꯦ ꯂꯣꯏꯅꯃꯛ ꯂꯥꯠꯅꯕꯅꯤꯅꯀꯣ ꯍꯥꯏꯕꯗꯤ ꯇꯧꯗ ꯌꯥꯗꯕꯒꯤꯗꯤ ꯂꯣꯏꯅꯃꯛ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯑꯋꯥꯕ ꯃꯤ ꯃꯌꯥꯝꯁꯨ ꯂꯩꯔꯤꯅꯤꯀꯣ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯋꯥꯕꯗ ꯂꯣꯏꯅꯃꯛ ꯁꯔꯨꯛ ꯌꯥꯔꯤꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯥꯛꯑꯦ ꯈꯤꯇꯪꯗꯤ ꯇꯞꯊꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦꯕ ꯂꯣꯏꯕꯃꯛꯇꯤ ꯂꯣꯏꯗ꯭ꯔꯤꯀꯣ ꯑꯗꯨ ꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯈꯔꯁꯨ ꯌꯥꯎꯈ꯭ꯔꯦꯀꯣ ꯃꯤꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯇꯧꯗ ꯌꯥꯗꯕꯒꯤꯅꯦꯕ ꯏꯁꯣꯔꯒꯤꯁꯤꯁꯨ ꯑꯃꯨꯛ ꯂꯥꯠꯇꯕ ꯌꯥꯗꯦꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯊꯥꯖꯕ ꯑꯃ ꯑꯣꯏꯅꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯂꯥꯛꯏꯅꯦꯕ ꯄꯣꯠ ꯆꯩ ꯂꯩꯕꯁꯦ ꯍꯣꯔꯦꯟ ꯏꯁꯣꯔꯒꯤ ꯍꯥꯏꯕꯗꯤ ꯀꯠꯅꯕ ꯈꯣꯠꯅꯕ ꯁꯨꯃꯥꯏꯅ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯥꯛꯑꯦ ꯑꯩ ꯋꯥꯈꯜꯗ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯐꯕ ꯑꯍꯣꯡ ꯑꯆꯥꯎꯕ ꯃꯌꯥꯝ ꯄꯤꯕꯤꯔꯒꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯍꯥꯏꯕꯗꯤ ꯂꯥꯟꯁꯤꯁꯨ ꯂꯣꯏꯅꯃꯛ ꯂꯣꯏꯁꯟꯈ꯭ꯔꯒ ꯍꯥꯏꯕꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯑꯝꯇ ꯌꯥꯎꯗꯅ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨ ꯍꯥꯏꯕꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯑꯗꯣ ꯁꯤꯁꯇꯔ ꯍꯟꯗꯛ 2025ꯁꯦ ꯁꯤꯗ ꯁꯤꯁꯇꯔꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯂꯩꯔꯝꯒꯅꯤꯗꯅ ꯑꯗꯣ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣꯅꯦ ꯑꯋꯥꯕꯁꯨ ꯍꯣꯏ ꯑꯋꯥꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯌꯦꯀꯣ ꯑꯗꯣ ꯆꯍꯤ ꯂꯣꯏꯁꯜꯂꯛꯇꯣꯏꯁꯤꯗꯤ ꯌꯥꯝꯅ ꯄꯥꯝꯃꯨꯏ ꯍꯥꯏꯕꯗꯤ ꯆꯍꯤꯗꯣ ꯍꯦꯟꯒꯠꯂꯛꯇꯣꯏꯅꯤꯗꯅ ꯑꯩꯈꯣꯏꯗꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯈꯪꯅꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯂꯩꯌꯦ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯍꯥꯏꯗꯤ ꯁꯤꯁꯇꯔ ꯁꯛꯁꯨ ꯐꯖꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔ ꯍꯥꯏꯗꯤ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯑꯦꯛꯁ ꯕꯣꯏ ꯐ꯭ꯔꯦꯟꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯤꯑꯣꯏꯕꯅꯤꯅ ꯂꯩ ꯇꯥꯝꯃꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯈ꯭ꯔꯕ ꯊꯤꯗ꯭ꯔꯤꯕ ꯑꯁ ꯈꯪꯗꯤꯌꯦ ꯑꯗꯨꯗꯤ ꯀꯩꯒꯨꯝꯕ ꯃꯥꯅꯅꯦ ꯅꯨꯄꯤ ꯊꯤꯗꯕꯤꯗ ꯂꯩꯔꯝꯃꯒ ꯁꯤꯁꯇꯔꯗ ꯀꯩꯒꯨꯝꯕ ꯍꯟꯖꯟꯅꯁꯦꯒ ꯍꯥꯏꯔꯗꯤ ꯀꯩ ꯈꯟꯒꯅꯤ ꯑꯩ ꯍꯟꯖꯟꯅꯔꯔꯣꯏ ꯑꯩ ꯂꯩꯔꯦ ꯑꯔꯦꯞꯄ ꯑꯗꯨꯝ ꯂꯦꯞꯆꯔꯦ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯦ ꯁꯤꯗ ꯍꯥꯏꯗꯤ ꯉꯁꯤ ꯆꯍꯤ ꯂꯣꯏꯗꯣꯔꯦꯗꯅ ꯃꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯝꯇ ꯄꯤꯕꯤꯔꯝꯃꯣꯏ ꯍꯣꯏ ꯑꯅꯧꯕ ꯆꯍꯤ ꯍꯌꯦꯡꯗꯒꯤꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡꯒꯤ ꯕꯥꯔꯣꯗꯒꯤꯗꯤꯀꯣ 2026ꯁꯦ ꯂꯥꯛꯇꯣꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯑꯐꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯁꯣꯏꯉꯥꯝꯗꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯐꯕ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯍꯦꯟꯅ ꯗꯥꯎ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯈꯨꯗꯤꯡꯃꯛꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯩ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤꯀꯣ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯅꯨꯡꯉꯥꯏꯖꯩ ꯁꯤꯁꯇꯔꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯁꯤꯁꯇꯔ ꯅꯨꯡꯉꯥꯏꯖꯔꯦ